अहानबदे मरुई अपडेट अमा pandamdagi lukchage Churachandpur da mini airport ama semgatpina ba LM Khauti na Takchnkhre Churachandpur da mini airport ama semgatpina ba Kuki MLA LM Khauti na civil aviation minister Kindarpur Ram Mohan Naidu da ngarang New Delhi da unadun Takchnkhre NE live tap phonggok pa umagi matung ina LM Khauti na Union Aviation Minister ga New Delhi da ngarang unabak loinan serol ama pisin dura Churachandpur mini airport ama semgatpina taksin kibani Kuki miyam na mapalam da sana ba hotna bada thengnari ba khudongsa da ba kayagi matang da su minister da kangan ki hairi Churachandpur Da Nupi ama Hatlamle Churachandpur district sa hi marpurum surabi nupi ama sakang da basing na Hatlamle hairi thodok asi Churachandpur police station da gi makapang na kilometer mangarom satlaga leiba Emmanuel village da ngarang numidang thokibani laikidrba no irabi nupi adu laun khozum allies tomboy mapuriba laikidrba ginko jangni presna phangba pau da imungi mioi ama da leitabagi tanjalu duna masakang da basing na nupi adu halambani hairi imung manungge mioi singna Emmanuel village da leiba yum halakpa matamda nupi asi siraga leramba thengnarakibani laikidrba asigi makokta yot kumba posak amana thomduna halamba yabagi oithokpa amadi mangaksamda wayarna lakhatpagi dakpamsu lerami hairi haksang adu police na lakhotuna Churachandpur district hospital da thamkhre amarom da sahi yam labi nupi asi bohalambi thawong Jau Youth Organization General Headquarter na kandem tawrakli aduga mathing update asna lengak loising na Kuki narco terrorist singi mathakta sabsaba pokum PU Youth Forces Lebaga sige lengak loising na Kuki narco terrorist singi mathakta sabsaba pokum PU haina Youth Forces na thadur pa serol amana hairi serol sin hai Kuki narco terrorist sing na handakta jiri bamda leiba miti kunja sing da ka henba terrorism ki thawong sa tharak pa sige mari leina na hokiba jun tarada manipuri chief minister jiri bam district ta yengsin basat na bagi damakta manguine na thakiba advanced security convoy da Kuki militant sing na attack tawduna sok open token kiba thodok loop asina akan momong da condemn tawi terrorism ki thawong asina senaba mi khuding athuba da matik saba serak piu manipur miyam ki Kuki narco terrorist sing na ot nei ba hat pat pa amadi yum mai thabana sing basat tari pa mayam asi makhata na thoktana ba Kuki narco terrorist sing gi matakta sabsa pokum lengak loising na piu Serol asina hai hojik state force ki makok erba director general of police amasung security advisor asina section dabadagi asoba irang asi handak jiri bamda thoki bagi mamitai makata na manipuri miyam bongak pisen bina ngamloi daba pibam leirabade makoi na pairi ba pamdagi mari leina authorities ng lotok piyo amadi matik saba miyusing nauna appoint tawiyo haina serol asina makatari